Fagadhansi mission lakpadagi Laimapokpam Government Public High School na Class 10 exam da mahiroi kaya chawna mai pakpangamle hairi. Amadi Maira Paibi Singi Thongdang asi yamna chawi Maira Paibi Singi Thongdang asi singthabada loiroi haina MLA Thangjam Arun Kumar na haikre. Kurum Jari ISTV Pau meeting Tabiri Bapum Namapu Taram Nok Jari Pau Sandok na Pizari Bosem na Loba Class 10 exam da Laimapokpam Government Public High School gi mahiroi Marfu Tara Humdoi Thabada Humfu Tara Tarukna First Division Tara Tarukna Second Division da pass taurakre haire mahiroi nifu nithoina Maths da letter chatke Home Science da Kuntare Thang Tada Mapan English da Nipan Maitai Mayek da Mari amade Higher Maths da Mari chatuna Hauki bachahi kayadagi handak chahi na hena mai paktuna cha da chama pass taubangamle haire ISTV News na school adu da chatuna school adu gi headmaster in charge oiriba Sengang Kamaiga unabada mahak na fongdorakpada Hauki bachahi kayadagi school asigi awara pa kaya lairamba adu school Fagadhansi mission lakpadagi chawna kana ba phangba ngamle haire ngasi school asida afaba mahiroi kaya puthokpa ngamliba asi school teaching amadi non teaching staff sing school development committee amadi JEO Bisnupur gi staff sing da credit piningi lakadaba chahi sing dasu handak puthokliba asidagi hena puthokna ba hotna ba galoinana chada marfudagi marfutara fawba phangba ngamnaba kanna hotna gani hainasu mahakna makhata ke 2026 ta lakto be exam do 97 candidate lai do 100% ko na pass to no ba uza me ama committee me ama am kan honari adobu housing man priority akoi awa ba se uza masing am wat ba se uza masing am wat la be no uza sing je no mo consecutively class mari mari change uza wat la be na even ai su dum class mari mari change in charge ko ba isu khara budi wa no war so wana uza me am je full dedicated peer ga sadar sing je pajana takpi kambiri no uza wat pa sigi like school committee sina haitare awat pusi moina PB MIL gi oja or amasina thangta gi oja osisina committee na toga moina sentum ju moina puthoga oja awat pu moina mengat pire mathang chahi degi de awat pu sarkar na kitang meng ta biraga awat pu oja me am che mengat pina bana haijari School Development Committee ke member PBK na ISTV News da fongdorakpada school lasin hauki bachahi kayadagi ngasi fawbada lepa leitana chama da chama pass to handuna aphaba mahiroi kaya puthoktuna lagli housing school lasigi oja awara palai ba asisu government na athubada mention biduna hena aphaba mahiroi puthokna ba khona bada mateng pangbiyu school lasigi award po oja kaya su committee na achangba senfam puthoktuna housing mahi tambiri education department government school singda ahen mabiding changduna aphaba school afaba mahiroi sing puthokna ba khona bada aikoi committee gi maikai de gisu angama mateng pangani haike SLC exam aerometric exam je koi 100% pass to hun ngamba adugumba school ma adu masidi oire wale ba ja sing je koi committee ge site ge ja khara biar tok jaraga voluntarily ja khara hapsan jaraka da koi ji manage tok jabani maramaduna ikoi na hoji hygiene ni si class 6 te gi na pn bawu sidi satra suki mati ga me aduna sisal ab loina khaiba aduga hoji jik lairiba gramin ge oja ji sumagi teaching staff ta lerisi tara ga pan khatani nan teaching da ahum amaga sumaina leibani ade voluntarily hoji jik thangta amadi mete mekse aikoi committee nu puthokna thajan jaraga hoji jik tai marmaduna oja jing se yamdrabada perot mari manga se oja mamam na tappa nakar marum da leiriba gamin gi school sing sida oja masing ga satra masing gi yengbada satra masing digi oja masing ne hen ba school mayam aikoi thinga jai marmaduna education department na sigumba oja masing ga satra dagi heleba amadi satra idai leitaba jaga da chagungna na oja mayam lesin dagi policies me kitang khaidok khaijin tawnaraga sumaina kana semgat sariba school sing yamna thawa yamna hona jariba gamin gi mai pro na bagi damta ekoi tumba saba khangda hona jariba mokong sing sida oja khaga ekoi sintok sin tawa wali bo ja sing kitang thabira gadi ekoi henna nungai jagni habisima ekoi committee site gi thamjage Nongmaibong Women Development Association Maira Paibi Unit 1 gi nong saba Maira sang MLA Thangjam Arun Kumar da ngasi sangga krei Tawramaduda Nongmaibong Women Development Association Maira Paibi Unit 1 gi President Chakpram Ongbi Raskumari Muktabali Devi Nongmaibong Chakpram Lairak Development Committee gi Vice Chairman Pukrambam Kusiram Yauna Myoy Kayana Serukya ke Tawramaduga mari lenana MLA Thangjam Arun Kumar na makhatana Housing Manipur da popular government ama mathau tabadi leire tha ama ani gi manungda miyam gi thabak tawgada popular government ama laklagani haibigi thajabalai lamdam asida Maira Paibi singi thongdang asi yamna chawi Maira Paibi singi thongdang asi singthabada loiroi haike
Manipuri issue popular government nama la pagi am thai padu di leire loina mana khangi popular government lai tab de kya ho ba ama koi thainari adu koi su am kan honari anago popular government nama la padu da ai thal jabada athuba matam da chapchana asin haye jaga su tha mani sing mung da anoba popular government adu la yo Manipur leire issue sing si solution purang nama ona ba cha ko da no government na la gani hai Khudhaiba artist singbo pukning thogat pa oina Manipur State Museum na sinduna International Museum Day English ngani kun manga ga mari lenana chatharakpa sculpture workshop ngasi loshilagani artist singda wakhalok sing tatok tasin tawna bagi khudong chaba piba da natana punna chawkhat mina bagi phampak ama piriba asigumba workshop singsi kharaga hena toina selhaning bagi apamba saruk yariba artist singna fongdorakle hiramasida paudam ama अखोना हजिक लेजरीबा मफमसी आर्ट एंड कल्चर डिपार्टमेंट की मणिपुर स्टेट म्यूजियम की गेट ममांगदनी आर्ट एंड कल्चर ना मणिपुर बु सक्ताकपदा असोब थौदांग म लौरी हाइबसदी अखोय पुनमकना लोइन यानै आर्टिस्ट सिंह बु पुंग थौगतपो ओइना मणिपुर स्टेट म्यूजियम न सिंदुना सलिबा था असगी मे गी तांग मापन दगी होरगा मे गी 19 फाउबा नुमित 19 सुमना सथबा स्कल्पचर वर्कशॉप मा मणिपुर स्टेट म्यूजियम की कैंपस ता सथरी वर्कशॉप सगी मनुंग द करी करी तौरी दुगा आर्टिस्ट सिंह या पामन करीनो हाइबदो खोय कैंपस मनुंग द संगा गमु खंगमिनसे खुद साहाइबगी लमदा थबक तौरिबा आर्टिस्ट सिंबु हे हे काउथोकपिबगी नुंगाइतबा मा मखोइगी थमोइदा तत्तना फावबा अखोइना सुथेंगनै आर्ट एंड कल्चर न सिनबिरिबा नुमित 12 गी ओइबा सिगुम्बा स्कल्पचर गी वर्कशॉप सिदा सरुग यारिबा आर्टिस्ट सिंग सिदा मखोइगी उनरगा मखोइगी पुकनिंगदा फावबा सिंगदु करी करी लैरि हाइबदो मु मयामगा पुना खंगमिनसे नॉर्थ ईस्ट के अखोइसे अहानबने हाइबे याय सुमाइना हाइदे स्कल्पचर के स्कल्पचर गाक्ता तब वर्कशॉप से चाउना तौबसे अतै दिमलते अखोइ सुम अतै याउरे याउरगसो अखोइगी पेंटिंग कई कई मिक्स तो काने अखोइ आर्टिस्ट से स्कल्पचर आर्टिस्ट ओनली मंगा गुमगा खनबसे याम हेना खल्लेबा जस्ट सिदी मी 10 मंगा खल्लगा याम चाउना पांगथोकपा प्रोग्राम याम हेवी वांगनिना अखोइ सुम मतम से याम खुयौना बाय तारि 10 डेज से अदुना अखोइ अथेंगबो बोदा पुंग 3 मखाइ 9 बो सुम सुबसे अखोइ मोइ स्टाफ सिंसिनगा मतेंग पांगबसे इसे नाउदनगा मतेंग पांगबा कइदो मैम उरगा याम नुंगाइबा याम फावै हाइ तारिने वर्कशॉप से नुंगाए खरा तोइना सिलहनिंग है दिस द आइना आर्ट गैलरी पिक सिसिगी चेट म्यूजियम द लागता पिंगे द लेबा पोतो अदु ngakta adum uye anobu khara budi yawarme adu sculpture gi posi de adum ubu phangda moina subu se smaina chinbiraga mai worksing do gallery collection tawbagi tai smai tobi bese workshop sing masi yam kane ma workshop ni amagi share da ina phange khara man kamaina kakpa ina kamaina saba khoi masen do सिदी हम साखटपा मदि ओर कनेन खले आइना खंगम दब सुमोइना दम थारकपा कान दम खर खंगे है ताय आई गोंदि सुमोइना दम खर खंगे शेयरिंग की टाइमिंग म याम फंगबदो कोइ मयां पुलगा अ सी ऑल द बेस्ट ने खले मखाने आइगी आर्टवर्क सिना फोंथोकनिंगी जे अखोइगी इपा इपुना थंबिरंबा नाट कल्चर अखोइगी सेनयेक अदि इयेक लेजरंबा अदुगी दो आइना आइगी आर्टवर्क सिदा खतंग ममी तानाबा होनजब वर्कशॉप से अदुकी मतिक नुंगाय हाइदि स्कल्पचर आर्टिस्ट मयाम जे अमुक्तगा समाइना वर्कशॉप पुलमी 15 स्कल्पचर वर्कशॉप अमदि याम हाइतारे अदुगा याम तांगा थोकपा वर्कशॉप अमजु ओय तसेंगना पेंटिंग अदि स्कल्पचर मिक्स तौबा अदमाइना अदुगुमदि दम थेंगनैको अदुदुगा मेन ओइना समाइना स्कल्पचर खखिगा ओइबा वर्कशॉप अमा समाइना मपुंग फाना ऑर्गेनाइज तौबजिदि अखोइ थेंगनदि अदुना समाइना मणिपुर स्टेट म्यूजियम दगा ऑर्गेनाइज तौबिरगा इरमदमसिदा लेजरिबा अखोइगी स्कल्पचर तौजरिबा नुपी आर्टिस्ट नुपा आर्टिस्ट पुन्ना मणिपुर की तोंगान तोंगान महम देगा कौबिरगा समाइना सिनबिबजे मणिपुर स्टेट म्यूजियम बु हाइना लेथन थागनिंगी आई पिंगै हौना याम पामजरे अदो ममागी सपोर्ट याम तौबिए अदुगी ममागी सपोर्ट का आइना पामजबगा चानाबगी आई से चंजरकपनि अदुगा आइगी वर्क से लायेंबी आइना आइना टाइटल पिजबने अदुगा आइगी से सिदा लायेंबी की ममाई से आइना याम पामजरा हक्चबने अदुगा
ꯁꯤꯗꯅ ꯁꯥꯇ꯭ꯔꯅꯦ ꯑꯗꯨꯒ ꯃꯅꯤꯡꯗꯅ ꯂꯥꯏꯁꯪ ꯍꯛꯆꯩꯌꯦꯕꯀꯣ ꯆꯠꯊꯔꯤꯕ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯑꯣꯏꯕ ꯁ꯭ꯀꯜꯞꯆꯔꯒꯤ ꯋꯥꯔꯛꯁꯣꯞꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯀ꯭ꯌꯨꯔꯦꯇꯔꯒꯤ ꯊꯧꯒꯥꯏ ꯄꯨꯕꯤꯔꯤꯕꯤ ꯃ꯭ꯔꯤꯅꯥꯁ꯭ꯔꯤ ꯃꯥꯏꯔꯦꯝꯕꯝꯗꯒꯤ ꯑꯃꯨꯛ ꯋꯥꯔꯛꯁꯣꯞꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ International Council of Museum na koi gi Museums Day gi theme se theme makhal piye handak sahi gi theme se na koi gi the future of museums in rapidly changing communities haiba theme se ne artist screening tawal waraba matung da specialized hoina koina sculpture workshop sida specialized wood da tawa artist sing khazana screening committee mana koi screen tawraga artist sing se khangat pane aduga artist sing se am thawai yauna ahing nungthin khaktana leaga sida isida koi work tawbiri magi sculpture sing sida koi gi Manipur gi oiba cultural heritage magi chatna kanglon mayam adu sama mi loina mak artist sing na uthoiba works da loin mami tare adun artist sing sigi khudong saba kaino tawba hairaga di artist sing sida koina punna sumaina under one same platform da artist sing punna thabak suminna bagi magi artist sing sigi masa gi haithoi sing doiba techniques ko adagi magi skill adagi magi knowledge and experiences mayam ado same platform se share to mine du yam nungai ba ina su sigi whole workshop se ujarak pada artist amagi work to artist amana su dum help tawraga mateng pangna bagi kaino si so ina ubo phange aduna amta tawdri ba sculpture gi wood ki se ko endak tik ki wood da base tawraga tawjabane workshop sida saru gyariba artist singna makoi da kari fauri haiba wafam aduga Manipur State Museum gi curator na phongdok pirakpa wafam sing su taminare matung tarakpa sahi sing da su hena fazaba aduga artist singna pamba sigumba workshop sing se toina sinbirakani haibagi thajabadu su Manipur State Museum gi maikai da thamjari video journalist Sakol Sem Sanjoy ga loina ISTV news ki damak paudam jariba Longjam Gunasandra Manipur State Museum Imphal Mangjil thaba India ama tangdu leitaba Manipur ama ohenaba aikoi punsin bachangi thajaba haiba atu khaktana mahaku manam leibak tahandana miyam gi mihut ohelakpani miyamna thamliba thajaba kaidonungda manghaloi haina former minister MLA Govindas Konthojamna phongdokre Manipur stand with armed forces in Operation Sindur haibasida ngasi Bisnupur BJP mandal na sinduna ningthaukhongda chatkiba tiranga rally da sarukya kiba MLA Govindas Konthojamna wafam asi phongdokibani hana JDU gi active worker oiramba mioi tarani thoina MLA Govindas pu sagat laduna BJP da changlapagi makoibu taramna okpagi achamba thoram amaga loinana ningthaukhongda leiba BJP Bisnupur mandal gi office da pangthokpa thoram aduda BJP Manipur Pradesh ki Secretary General K Satar Kumar BJP Bisnupur mandal gi President N Raghumani Vice President CH Ibotombi amadi atai BJP mandal gi maroiba thaupuba kayasu sarukyaki BJP mandal na senduna pangthokpa Bharat ki machu ahum gi firal paiduna chakhiba tiranga rally ado mandal gi office tagi hauraga ningthaukhong kha khuno fawba chatluraga amuk halaktuna mandal gi office ta panthongpam oiduna loishinki rally chatluraba matung launa BJP da changlakpa mioi tarani thoibo okpagi thoramda MLA Govindas Konthojamna makhatana phongdokhibada ngasi Bharat na malemgi leibak singi manungda mangjil thaba Bharat ama oiba ngamlakliba ase miyamna BJP da thajaba thamba adunani haike mahakna makha taraduna ngasi Manipur da thokliba chahi ani helaklaba irang asisu athubada India lengakna waroishin ama purakna ba honarakani haibiki thajabale haike Nupi Singh Hena Matik Mayai Pinabagi Pandam da Paikhatpa Back to School Campaign Khaidem Lekai GP na Sinduna Top Khongnang Makhongda Leiba Lamphel High School da Hogdokre Manipur State Rural Livelihood Mission gi Makhada Maitei Leima BLF Top Khongnang Makhongda Leibana Sinduna Maitei Leima BLF ki Makhada Leibasingi Oina Pangthokpa Back to School Hogdokpa aduga mari leinana Khaidem Lekai Gram Panchayat ki Chairperson Mukta Rajkumarina Maitei Leima BLF na Silaga Back to School Campaign Hogdokliba ase Nupi Singh gi oinati yamna kana papigdaba campaign amani Nupi Singh na ngalingai matamda school tamlamlaga drop out oikiba mahi tamninglaga su tamthaba ngamdaba sing yaudaba nate pumnamak sing adubu na hongna naning sing halaga matam asigi kanaba wakal loksing sing campaign asidagi kanaba loba ngamle Nupi Singh na khongang amada harauna leirabati imung adusu haraw nungaiba ohelaga leikai adubusu nungai yaifaba leikai ohenba ngamgani celeb group sing na leikai amagi chakot thawrang singda thongdang kaya lawraga lakli imung manung dasu masigi awareness pibagi thabak select group singna lauri back to school asina domestic violence health nutrition sanitation na chingbagi matang dasu khangbagi khudong chaba pigani haike
ꯑꯩꯈꯣꯏ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯅꯨꯄꯤꯗ ꯊꯣꯛꯏꯕꯀꯣ ꯑꯗꯒꯤ ꯅꯨꯄꯤꯁꯤꯡꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯅꯨꯄꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤ ꯑꯣꯏꯔꯣ ꯁꯦꯅꯤꯇꯦꯁꯟꯒꯤ ꯑꯣꯏꯔꯣ ꯈꯪꯉꯝꯗꯕ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃꯁꯨ ꯃꯣꯏꯗ ꯄꯤꯔꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯧꯗꯥꯡ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯩꯀꯩ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕꯗꯤ ꯁꯤꯐꯧꯇꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯥꯡꯒꯠꯁꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯖꯤꯟꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯍꯥꯟꯅꯗꯤ ꯈꯪꯉꯝꯗꯕꯗꯣ ꯅꯨꯄꯥꯁꯤꯡꯅꯁꯨ ꯅꯨꯄꯤꯁꯤꯡꯒꯤ ꯂꯣꯏꯅꯃꯛ ꯈꯪꯉꯒꯁꯨ ꯍꯥꯏꯕ ꯉꯝꯃꯝꯗꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯜꯐ ꯒ꯭ꯔꯨꯞꯀꯤ ꯗꯤꯃꯥꯟ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯑꯦꯕꯀꯣ ꯁꯤꯒꯨꯝꯕ ꯅꯣꯂꯦꯖ ꯃꯌꯥꯝꯁꯤꯁꯨ ꯃꯣꯏꯗ ꯄꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯗꯒꯤ ꯑꯉꯥꯡꯁꯤꯒꯤ एजुकेशनꯗ ꯑꯣꯏꯔꯣ ꯀꯣ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯁꯤꯗꯒꯤꯕ ꯂꯩꯔꯒꯁꯨ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯍꯦꯟꯒꯠꯍꯟꯁꯤ ꯁꯤꯅ इकोनॉमीꯗꯁꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯦꯟꯒꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯣꯏꯗ आइडिया मयाम अमा पी सिगुम्बगी हानादी लेकाई कोलुप कोलुपता फम्मगा मोइदा नॉलेज से पीगिबनेबा हुजिंगना सिदा लागा मोइगी नॉलेज सिंगसे टेस्ट तौरिनेबा मरोमदा कयामु यामना खंगगे हाइबदो निपान सुबा अथौबसिंग निंगसिंग नुमित की थौरम ngasi Manipur gi manung amasung mapanda chinglemna pangthokre haina koirena luchingba UNLF ki Secretary of Publicity Pm-Istv na khudek piduna thadorpa Gerald Aman hairi Gerald asina makha taraduna leipa ki khudong thiba awana taraba phibam asida ningsing numit asi miyam punna pangthok minabagi khudong chadabana party ki Central Headquarter District Committee Branch Committee sing External Affairs Headquarter Laksha External Affairs amade UNLF ki Lanmi Sanglop MPA gi General Headquarter Battalion amasong Sub Unit sing khaktada tongan tongan ba thauba sing ning sing numit ki thoram pangthoki hairi leiki draba thauba sing bu ikai khumnaba utpana numit asigi mapung oiba thoram di lantheng nabada UNLF MPA gi thongna leina kathokpagi awangba phidamda thawaina pontha pikraba athauba sing muning singduna ikai khumnaba utpa oina party amasong lanmi gi unit singda ayuk pung manga degi nungthil pung manga fawba party gi phiral tangkhai chingthaduna thamba minute ani to minna lepa athauba sing gi khubamda haika leka tamba thauramga mari lena ba warol pathokba amade luchingba singna wangangba na chingba oiki hairi Maraipak Mafurup ki damak thawai thakraba athauba ningsing numit ki thoram Observation Committee athauba ningsing numit na senduna Nongpok Sanjembam Khulen Community Hall da pangthokre ningsing thoram atuda pambaina luchingba UNLF ki luchingba sing maikai adom gi amade Manipur gi tongan tongan ma mafam dagi lakba mairapai bi imai ben kayana serukya ki laikhidraba athauba gi mafam da haikat laikat tamduna ikai khumna ba utki thoramga mari lenana Observation Committee gi Chairman Maibam Ningthem Pm-Istv na laikhidraba athobasingna tungi mirol gidama kathoklamba kaya adu nahongna ningsingba oina thoramasi pangthokpani maraiba ki damakta thawai thakibasingi oiba ningsing khubam amasu sanjembam gi khudeng thabi chingdolda semba hore haike हाइदिबसी इचम चमना अखोई हाना ममांग अखोइदगी हाना ममांगदा लेबाकी दमक्ता थवाई कटखरबसिंगदुबु निंगसिंगबा ओइना ngasiगी फंक्शन असी पांथोकचबनी अदुम हंदक्ति अखोई याम पिकना पांथोकचरे अदुबु मथंगी चाहीददी अखोई मथक्की लेरिबा चिंगसिदा अखोई खुबम अमममसु छाननबा अखोई हुजि थबक पाइखचबा हौरे अदुगा मथंगददी खरा चावना अखोई सिंजनबा कन्ना अखोई होनजरी पाउगी मरक थना टेम्बर ब्रेक अमता लोमिनसे Mangarak Suba State Level Sirili Festival Ini Singani Kungamanga May Thagi Tang Kundagi Kungamari Fawa Pangtuklagadi Hairiba Festival si ISTV Music Channel da Hobadagi Loiba Fawa live telecast Hazagani Shabi Shadau Nungolei Kansila Ugabaya Kairo Shiroi Lili Leirando Singtam Nung Shili Pulayo Shiroi Lili Kaunalei Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwaidagi maru ariba liver gi damukta di kari section thorang lobi. Novocam health care gi original lipsa 5G na adom gi liver buswan badai ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novocam Healthcare na sajaba original lipsep 5G ahum lawbada coffee cup ama free da hapchari. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup
Caesar Hospitals marks 29 years of excellence in keyhole surgery. Join our free megastone detection camp from May 20 to 22nd, 8 am to 12 noon. Get free ultrasound and expert consultations. Enjoy up to 20% discounts. Call 9007 9007 94 or 9611 609611. Honglakliba punsigi lambi sida araiba chaba yaba makhai sasindari. aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imatung taram nokchari pau makhatana pizari CVIC now Fit India ka khutsamnaduna let us cycle towards a healthier tomorrow together haiba wakhalonda Sundays on cycle gi thoram ama ngasi wangkai thambal khongda leiba Central GST Vavanda pangthokre thoram aduda Additional Commissioner CGST L Prabhunanda CGST Assistant Commissioner Barun Ray DRI Infagi Deputy Director Gaiden Pau Assistant Director Khelo India Sai NERC Laishram Samritya amasung Junior Consultant Account and Finance Sai NERC Infal Y Bhubaneswarna maroiba miyoi oina serogyaki Cycle Marathon adu CGST gi Additional Commissioner L Prabhunandana flag up tauki Infal gi tongan mamafam sing fauduna Tagyal Dalaiba Sai Complex ta lanthungfam oiki Thoram aduga mari lenana CGST gi Additional Commissioner L Prabhunandana miyoi khudimak hakchang fabada masa khakta kanaba fangbagi mathakta leibaki oiba selthong gi phibam so fan kadoribani nongmada miyoi amana yamdrabada pungkhai amatang oirabasu hakchang sajal tawrabadi laina kayadagi ngakthokba ngamgadoribani haiba wakhalonda miyamda paujel pinaba cycle marathon asi pangthokpani haiki Aku ngasi state masa matang oina minute kuthra nadrang na pung amamuki chang cycle thokjab asina message pinning besi akoi lamdam sida leiriba imalaiba Manipur amad India da leiriba mi punamaksi haksang phage haibagi wakhalon namga loinana ngasi dagidi yamdrabada nongda minute kuthra amadi akoi kathoktuna akoi isagi makta khallachi akoi isagi makta khanbasina isagi ju khandurini aduga tunglam chatkitamakta akoina afaba message ama ju piraga mayam ju akoina influence tawdine My Planet, My Responsibility haiba theme da JCRE na sinduna Kwagaithel Akham Lekai Daleba JCRE gi building da painting competition pangthokre category ahum thokna pangthokpa competition atuda tongan ba school game heritage chahumna serogyake thoranga mari lenana JCRE gi general manager adhikari mayum Susanta Sarmana lagliba me tang kun da pangthokadaba JCRE gi taranithoi suba mapok kumon thoramgi serukam oina painting competition ase pangthokpani chakholakpagi matung ina malem ga aing astagi khal kairakliba ase kharada oirabasu thingnabagi wakhalonda thangmaiban gi cherau chingda u chara kaya thakre amade JCRE da training tobalakba maheroi singdasu u chara amamam thahanbagi pandamsu thamli haike Lasi pada pathok seriba state level painting competition se akhagi tarik kunni thoi da JCRE gi chahi tara ni thoi shuba chahi habara boina da sinjabare pena sinjabase hujik se chaukhat pagi kena matungin akoi global warming se adiki matik leijare koi Manipur se am weather yam nuaimba apam ni to hujik ki kitang kitang hegalapa April May le yam na saus bedna akoina akoise social enterprise amo ina akoise isa se pina tam to adu socially impact of to climate impact is important like consider ga when sigi theme se awareness ama su create to ina sinjabani consider Matam kuina sembitana laglaba sawomugdagi sagolmang taba lambi kaibi lambi haina khangnaba lambi ase hanagi chief minister N Biren amade hanagi works minister Gomidas Konthauzam gi meeting makhada hanagi icham gi president N Rajendra Elias Boyna hotnaduna hanadagi hena pakthokna amade matam ga chunana semlakpada kaibi khulen maira paibisingna tawbimal khangba ulakle kaibi khulen gi maira paibising gi maikai digi fongdorakpada kaibi lambi haina khangnaba lambi ase matam sangna sembiraktabadagi sembinaba ihau kaya hauduna
lakpani miyamgi wakat tabibadagi N Rajendrona mari leinabasingda haizarubadagi lambi asi semba haurakpana hauzik fawbada sawamungdagi kaibi awang laikai fawba black top tawba loirakle lambi asida mamangda amukta oikhidriba mawngda black top tawrakpada N Rajendro yauna hanagi chief minister N Biren amadi hangnagi works minister Govindas Konthawjambo thagatli hauzik loisindriba kaibi awang laikai Sagolmang Fawbigi Lambi Amadi, Hauzik Black Top Loiraba Mafamda Semdriba Kalbert Amadi, Thong Singsu Mari Lainaba Singna Miding Changbi Haina Makataraki. Sawamungtu Sagomang Kaibi Lambi Ase, Sahi Kaya Pibam Hatana Lairamba Amadi, Matam Gusuna Mong the Lairamba Se Hanagi. Chief Minister Obiramba Pm Biren Amadi Work Minister Konthawjam Govinda Das Anigi Miyang Makhada N Rajendro Boy former President Isam na Asauba Thaudang Lobiduna Haujik Phawba Sawambungdagi Kaibi Awang Laikai Phawba Hanagi Hena Pakthok Chauthokna Matamga Sunaba Amadi Quality Laina Koilas Thaba Losin Birakwa Sibu Kaibi gi Maira Paibi Saitagi Thakasaba Phongtoksari Tongan mapamsingda pangthoknabagom World Hypertension Day English ni kun mangagi thoram District Hospital Chandel ki conference hall da pangthokre thoram aduda CMO District Health Society Chandel Dr. Joyshan Matthew Monsang District Hospital Chandel ki Medical Superintendent amasung District Nodal Officer NCD Chandel Dr. Deben Laishram na maro iba muising oina serugya ki thoram adugi manung chana free medical camp amasu pangthokki haide Loishilakpada Maroiba Pau Mukana Pizari. School Fagad Hansi Mission Lakpadagi, Laima Pokpam Government Public High School na Class 10 exam da Mahirui Kaya Chawna Mai Bakpa Ngamle Haide. Amadi, Maira Paibi Singi Thaudang Asi Yamna Chawi, Maira Paibi Singi Thaudang Asi Singthabada Loiroi Haina, MLA Thangzam Arun Kumarna Haikre. Hauzik Fawbigo and ISTV na Sandok Chaba Manipuri Pau Matang Saloi Zare, Miding Tabidi Bapum Namaku Amokana Korum Jare.